Kasi sandok-chariba Toromasi, Diamond Radio na sandok-chaba, Crime Reorts. Nupi angang-sing datokliba tongan-tongan ba, Manipur khakta natana India ki kachin koya amadi angakpo crime sing asi aikoina wari oina tamjoduna miyamda khanghanjana na honajaba dugumba program amani Crime Reports. Ahanba makta ngasigi Crime Reports ki thoromasi bu tabiriba singbu James Haigurujamna taramna ukchari. Ngasi su tongan ba case ama puduna lakchari. Mumbai. English singani taramanga. Mafam asida Samir Alam Kauba yamna phaba nupa amale. Mahak Mumbai gi Engineering College amada mahi masing tamlami. College asida mahak topper oirami. Lairiba imung amada pokpa mapa lekhidraba mama lukhrabina mahakpu matik chana mi ama oina semba ngamdrabasu mamana angamba thabak sing honaduna machabu engineering tamnana honabada mamana daitya lorami amadi Samir Alam masamangnasu mahi tamna workshop amada thabak yauduna madudagi phanglakpa paisana imung manunggi mateng panglami amadi mahaki machanupi Ruksana kauba masulera Ruksana su inong-nongna college ka khalakpo oirami asumna imung manung adu mamana ngamjaba khara honajaba amadi Samirna workshop yaujaba asina imung aduda adumak hingba ngamnana honarami adubu Samir mahaki maru mapangsing amadi college tasu yamna ngakpa mi moirami mahakse ayam matamda college asigi matau karamna topper oiraklibino haibasini satra singna karigum hiram amada khangdaba matamda mahakna college da adumak mangondagi knowledge lorami mahakna semba note kaya marumsu satra kaya marumna maru mapang kaya manungna lorami mahaki mamanaba luna tinaba Avinash kauba masulerami Avinash na hai karam kanda semino college su chali workshop su yawi karam kanda no nang larik parise aiga so soyam luna tinare du nang karam kanda no nang larik parise asumna Samir imung amagi mateng yamna pangba miyoi amorami nongmadi Samir mama da haiki ima na koibu piklingi digi ihe ising tamanduna hona birokpa baba laikhidrabasu imana ai amadi ichanupi gi damak hona birokpa sima nachagi thamoida tumina kapcharibani aisu angamba makhaidi honaduna migi gari workshop ta yawba halaga college atpa college halaglaga amuksu athengba phawba migi workshop ta thabak suba adubu haujikti ima nacha engineering losilakadore soidina makai engineering gi thabak se phangani ma aduga imana khangba aina thabak khalaglabadi nacha na phanggadorba tolop se khwaidigi piklabada tha amada lupa kyano khangra matamadu mahaki maman haiki lupa kya phanggadoiba ima lupa lising nipu dagi haugadoribani nongmada lupa cham chani gi dama khoine hinglamase tha amada lupa lising ani hum khakini akoi humno wana lerapdo tha amada lupa lising nipu sidagi di imana tv yengani ichanupina imagi samda samjet hatuna nungaina yumda tv yengdono leragadabani migi phirol tudono khotano honarise masisu tu odobani ima numitu kuiraroi asumna mamada Samirna tamjaki asumna imung ase asum lelaki nongmai khangudana mahaki mobile da nupi amakhak chat toroki asumna chat tobaduda mahangna nupi adugi pakum halami hello hi kamdori kariming kobage kadai degino asumna pakhang leisabi amana chat room da changaga wari watai sanabadugum masak khangdaba kadai degino karino sengna khangdaba nupi amana asumna nupa amada chat torokpa natraga nupa amana nupi amada chat toba haibasidi tabiriba miyam hena khangnaba wafam masida apabasu yawi fattabasu yawi fattabo ikibasu yawi apabo ikibasu yawi adumakpu thabak khudimakti apaba ngakto oikibadi natti fattaba ngakto oikibasu natti adubu masak khangdaba amadi aina hana kupna khangludaba amana oirakpa haibasidi matam punamakta ka hena apabadi oikide masima Samir gi punsida kari thokhodage haibadu wari asi makhatana miyamna khanghanjari asumna nupi asiga Samir ga ka hena naksilakpana Samir mahaki thabak singdagi amadi imung manungda mahaki machanupina lairik amagi karigumba chapter amagi khangdaduna algebra gi mathangda khangdrabasu hek thawai yauna takpiramadu khara na thai bhauraki amadi ayam matamda mahaki mobile phone asi paiduna nupi asiga chatting tawduna dumagleram masidagi ka hen hendo khiduna lambi chatpa phawda mathakta yengda mokhai mobile da dumak yengduna kupi ani duna nupi aduga ayam matamda wari sanarami khwaidagi luribadi nupi asina nupa sida mahaki leifam amadi mahaki mobile number piramde sumna tangi setting da adumak makhoi ani paw phaunaram adubu nupi sina haiki hojikti matam phatabani haying matam char matam da aina ngi namang da leplarage matam adu yogdriba phawbadi aina ngonda number na chingba amadi phone call da wari sanagumse
asumna setting toroga wari sanasi haiki mahakki punsida mahakna nungsijaba nupi amata thengnajaraktabana mahi masingda thawai yauduna lakhiba miyoi ama oibana Samir Alam mahakki punsida nupi amaka khangauduna lakhiba sida mahakki thabak punamak mahi masing punamak-tagi nathairaga adumak mahak mobile da nonganbadagi numit taw hawabada adumak mobile sida matam lelam college tasu library de miyamna lairik parabasu mahak mobile namlami mamanabasingga wari watai torobasu mahak mobile namlami mahak mobile da adumak miyeng changduna leki tumba matamdasu ahing chupa tumba matamdasu adumak mahak mobile da paw phaunaduna leki asumna Samir ge punsida khanghodana awonba ama lakhibasida mahakki mamanabasingna phawba kanano akhoi khangba yagadro mamingdudi hairo keno masaktu takthoningdrsu asumna mahakki luna tinaba mamanaba Abinashna haiki mana haiki nomata ki haujikti chumnagi paw phaunaba khara khaktanida karsu leiteda sum matam khara khar lenmani asumna Samirna khomlami nupi asiga sum paw phaunarakpada noma Samirna haiki ai haujikti nangi sakmuninge nangi saktam se agi mangda leplaga aina nangmu uninge ado nang kari khalige matamdu nupi den harki madugi sumatam lakini yamna hatu hatu gano thaba khudimak hatu hatu bai pese kasu phatabani soidena dugi sumatam lakini matamadu da Samirna haiki matamadu da Samirna haiki nang aiga luhonglase punsida aibu kanamata nang ase phawba yengsin birakti nangdi kari tauri kari setli kari chari kadai da chatli kari tauri bagi yumda halabra nang khaktani ngonde yengsin bibase asi phawba yumda leriba aigi chalamadi aigi ima sinatana aigi punsida topa nupi amana aigi damakta phanaba khandono kanago mamtani yengsin birakhiba amta leiti nang khaktani aduna aigi thamoina nangbu yamna nungsijaba amadi aigi wakhal lepe nang ai luhongase matamadu maga paw phaunariba nupi dan hairake asengbro ai se nangi oiningbrane adudi aina haiba nang yagadra matamadu haiki karigi yadani nupa amaga nupiga thamoi ani yanaraba thamoi ani duna yanaba haibase thamoi ani duna thajanabagi matungina chanabagi matungina lepnarokaduba fireb aduda chanabagi wangmana tabada maduda hairakpa singdudi ai loina yagani yam nungaire adu ngasigidi thamage hayeng mu phaunarase asumna nupidu thamkirami asumna nupi asigi wakhala Samir se pambuning luptuna leki college na mahakaluna tinaba mamanaba Abinash thengnaba matamdasu Abinash na harau harau chenchenduna wari saba matamda mahangna thoina taramdi amadi mahaki mobile da adumak kupi ani duna namduna adumak lerami yumdasu kahena thawai yoromde loinana mapam khudimakta mahaksi thawai kahena yoromde masigi matungdagi mahak nongma ayuk ama nupi asina khanghoduna mangonda nupi sina tharakpa chatting gi message amakak paki madu hek parubadagi mahaksi ungduna dumak leki hanadi nupi asiga paw phaunaraga nomi nomi tawduna adumak lerambadu haribasidagi mahaki maithong asida karigumba phungbangnaba tawphang khangdaba haifam khangdaba karino ama magi mamai sida adumak phungbangnaduna leram college dasu Abinashna kawbada ningthi nungaina khulumde amadi Abinashna haiki kaidorogi Samir hada marak sinang hapta amani se akhoi dasu wangang de kari torogi kari nungaitaba natra kari problem lege as nang yam chawthokre ko akhoi ni yamna hangena nang yam chawthokpa male Abinash mi amana mi amada hena ka hena yet pase aigi piningde na ingonda khari yet pa male luna tinabi manabani haiduna hekta migi mathong maram khangdana migi punsidi yet pasisu nang su kharadi samdo matamadu Abinash ngakki Samir asu kuine chak pokhom amada ibani chamina dana lakpani nangna muslim ni aini hindu ni mafam asida khoi punna leminabani aduga ngasi khanghaudana nangna phare ai ngasi dagi nongonda wafam se karimta hairaro adu nang warogunu ko nang hanagadi ya manadre nang kariguma tension amadi lei haibase masi achumbu wafam ni ko Samir asumna Abinash satkiram mayumda halakpa matamda su machanupina aljabra gi kariguma question ama kak fol ta daduna leire dada masimti yengbiu haina mahaki machanupi ruksana na haiba matamda mabungna kone yengase ai kokam sai ai kone yengage asumna hairaga changki chak charase haina mamana haiba matamda su imai chak chaningde isaje khar nuaite kona charage asumna awonba ohongba kaya marum Samir Alam gi punsida khanghodana nupi asiga adumak setting torpa asigi matungda Samir gi punsida khanghodana awonba malaki kari awonbano kari tauribano kanagumba amatada imung amagi warida hairamkide mathangi numita su ayukta yamna matha sana lerami machanupina ayung ngatada mabungda haiki bhaya nang karino amadi tension leiba male ima da hainingdrabasu ingondadi hayu kedoboge
kari tension leiba yauge matam aduda Samir naik ai kari su tension leiti nakhoi na ingon da tension leibra adum hangi si kari gino college ta su Avinash na ingon da warawi yum da su nakhoi na warawi ai ingon da kari gumba mata thokpa leiti nakhoi na kari no ingon da sum hangi se o adu bo ready fare bhaiya adu chatting da nupi ga problem gumba ai nupi ga magadi ai chatting tawi o adu gumba resu adum haibe yabadubu o nupi gi chakar oire asum na hare machanupi chu chatki machanupi ne khanki mahaki mabung na leriba tension ase nupi amaga chatting tawno badunu warong no bagi sawno bagi adugumba ama leramgani haina khanki numit adugi numidang da mama amadi machanupi tungkhraba matungda Samirna bag amada magi mafi marol hapchilami mahaki mafi marol hapchilaba matungda mama amadi machanupi ne tumlibadu munne yangjarami ima nachabu warogunu ko ima ngasidi ima hamadi chanupibu yum masi thadoktuna nacha chatpatare ima na ibu pokpiramagi lamanse nacha aina singba ngamoidorima ima I chalukhige aina chaliba punsi lambise ima ipakpo ojege ngasidagi nungsiraba ichalgi masak amade imagi maithong ubo ngamlaroi ngasi aina yengjariba saktamse asina aroibani ko ima hayeng nungalakpa matamda yum masidana cha leiramde haiduna imana ibu warobi ganu ko ima nacha chalukhige asumna Samir nungsina mamagi makhong soktuna machanupigi maithong yengjaduna yum adudagi thoroklami athengba ahing aduda lambigi mataida sangna khongna chalaba matungda lamhang amada nupi ama makok khomduna leptuna lerami nupi adu muslimgi phijol selabi nupi ama oirami matamaduda nupi adugi manakta sangsinduna Samirna koki Sindia mamai hut lei thorokpa matamdadi muslimgi phijol da chetlabi nupi amana makok khomladuna hairaglam aigi saktam si ubadana ngakpra ibanigi chatting room da aigi profile ubaduga masak manadena nang khanbra adugi maram su loina haige hojikti aina kokthokpada nang su labanina akoigi khongphamje makhatana sangsinna na honarase nang hojik kari chingnabale matamadu da Samir alam na haiki ai karimta chingnadi ai isana yana thoklisidi yam nungaire aduri khoi chalasi asumna nupi asiga makhoi ani chatkiram mathangi ayukta mamana cha londuna machabu kouduna hogalo college chatpa thengkrani workshop su chatkada boirangani pungse ayo khre hojik phaba hogatribra haina mamana koro khumlakta baduda mamana cha puduna mahaki kada changkhirami adubu mahaki kada Samir leiramde masigi matungda machanupi Ruksana da koki nangi nabung nangna tholokpada leikibra mai kada leiramdrine nangi nabung ubra matamaduda thaba macha poirangani aidi udi uhodre phone to magi number du da phone to machanupi Ruksana na phone torami phone to baduda mahagi phone do not reachable leram masigi matungda Avinash tamu call toki Avinash ta Samir lakra haina call toki matungda Avinash na kari toba yaurage akhoi dadi lakte haiki masigi maraksida Ruksana na haiki yumda leiramdaba ayukta thabak chakhiba orangani akhore namu call tawjarage asum nara phone thangkirami amadi mama ga yamna matha sarami adu mahaki ka da changku matamda ka adu de yaliba mahaki furit firol khungau punamak loina pukhiram masida angakwa phawrami magi sibu yum thadoki haina chalibra natraga karigumba fataba thodo mathoklaba jala kari torba jano haina yamna waram masigi matungda mamanaba college ki mamanaba sing amadi Avinash yauna tongan tongana thirami Avinash nasu makhoi ki yumdu laktun harami ima Samir se handak yamna kuire numit mari mangani si amna ungaga leiba nokhoi da su tawdabra aina hairo su engonda sawi edu mase kaino ma tawbodi male adu kanaga loinari no kanaga sakhibano haibadi khangde edu akhoi thibeda phangdre asumna mama su yamna warami amadi machanupi go onsinaduna yamna kaplami numit nini humni hokibada numit mari ni surukpa matamda Avinash na haiki ima akhoi police ta chase
पुलिस ता चलगा होजिकती कंप्लेन तौब मतम यौरी इमा पुलिस न थीरबदी सोइदना फंगनी मतम थेंगथकरगा अविनाश न करिगुम खुदोंग थीबु उरमगदी खुदोंग थीबा तारगा एखोइबु वारोखिनिये हौजिक खर तुना माबु कनबना फत्रैमा असोमना पुलिस के मनाकता चलमी पुलिस ना हाइके नचानुपाना ngasi numit marini suru phawda mangkhraga hoji phawba noina thengna khoida complain tawrisi kargino hek mangkhibaga khoida paw piyu yadro police haibase miyam gi damakta seba tawna ba leiribni haibase miyam na sukharga khangbiyu akhoi su yaring gadi mamana bagi yumda leiramgadra atopagi yumda leiramgadra ina thijurubani ado numit marini sujalakpasida police ta complain tawsira haina laksabani haina mahaki mamana haiki madugi matungda mahaki mama amadi machanupi da hangki mase karam nupi ga wari sanabage नखोई खंग्रा नखोई वारी साब लेब्रा नत्रगा कॉलेज ता कना कना मागा मरी लेनबा ले मतमदुदा मचनुपी ने हाइकी नुपी अमदी मासी सेटिंग तौनबदी माले अदुबु नुपी से कनानो करिनो हाबदि खोइदा दाना हायु यादे अदुदि नखोइना कनानो हंगद्रो हंगदे हंगबने अदुबु खोइ दाना हायु यादे अखोइ बेहा से नुपी मगदी मथा सानाबदी माले फरे माकी सिजनबो मोबाइल नंबर दो खोइदि पिरमो अदुगा नंबर से कदाइदे लेबगे हाबसे अखोइना मा थिगे अदुगा मा फंगा कांदा अखोइ नोइदो पाउ पिरकेको असुमना कॉलेज चतुना पुलिस ना मचिन हंग हौरमी तोंगा तोंगा छात्रगी लेरिबा तोंगा तोंगा छात्र सिंगदा समीर करमनो समीर असे करम मियोइनो हाइना हंगमी अदुबु कॉलेज तगी समीर असे अदुगी मतिक लारिक लासु फबा कॉलेज असे टॉपर ओइबा इंजीनियरिंग कॉलेज असे ख्वाइदगी मकोक ओइबा आशा लेबा छात्र अमनी हाइबा नतना महाकी मरमदा फत्तबा अमता हाइरक्ते कॉलेज असे नुपी खरदा हंगबा मतमदा सु करम नुपी ग मरी लेने हाइना हंगबा मतमदा महाकी कॉलेज असेदा नुपी अमता कोइदबा माले लारिक याम फबा मिनी अखोइने माकु यामना थाजबा मिनी यामना कातु कारण तौबदी उदे असुमना हाइके पुलिसिंग हाइके समीर शेखरदी अफबा मी ओइबजानी अदुबु मखाताना करिगिदमक्ता माने युम थादोकलिबनो हाइबसिनी मसी मतुंगदा पुलिसना मखोइ युमदा लालामी अमदी फोटोदा समीरगी मपा अमदी ममा मखोइगी पुन्ना कामिनबी फोटोदु पुलिसना येंगलामी इमुंग असिदा महाकी अपोकपुदी मतमदुदा महाकी ममाना हाइरकी मतंग खरगी ममांगदा मखोइना पिकलिंगेदा गाड़ी एक्सीडेंट अमा थोकपदगी मपादुसु लेखिद्रे अइना मखोइबु योक्तुना मही मसिंग तमदुना थालकपनि इचासे लाइरिक लाइसु तमदुना गाड़ी वर्कशॉप ना चिंगबदा यावदुना अदुमक लेरखिबनि कनागुम अमतगी फत्तबा थबक तौबा मियोय अमनते असुमना महाकु हाइकी फरे अखोइ करिगुम अकुपा मरोल फंगलबदि नखोइदा पाउ पिरके असुमना हाइरमगा पुलिस चटखि पुलिसना महाकी कॉल रेट सिंग लोइना पुथोकननबा हाइरम कनागो वारी सानै करम मियोयगो वारी सानै करी करी करम नंबर का पाव फाउनबगे हाइबा सिगी मतांगदा यामना कुमना पुलिसना थिगेटनबा हाइरम पुलिसना समीरगी कॉल रेट सिंग पुथोरलम मसीदा महांगना महाकी ममानबा अविनाश महाकी ममा लोइनना महाकी वर्कशॉप तौरिबा मपु असी नतना अतोप मियोय सिंगदा महाकी फोनदा वारी सानाखिबगी कॉल रेट्स अमता फंगखिदे पुलिसना यामना ngakpa phauki महाकसे सोइदनमकी नुक्सी नुंगोनगा मरी लेनना नुपी अमगा मफम असदगी चेनखिबा माले अदुबु नुपी असे मफम असदगी अमुक्सु मानदे मरमदी ngasi phawbada leiriba masigi akoibida leiriba police station singda samir mangkhiba numitagi nupi ama mangkhi haiduna ngasi phawba hairakti basinadi samir se chen khrabasu mahaki nupi asi swaidagi mande khara arapa mafamdagi orangadaba mali adu makhathana khoi thijanba tabne haina police na hagi usek singna ayuk angan madagi magi jaga sing thadoktuna arapa mafam da machinjak thiba pairurabasu numidang oirakpa matamda uchek singna halaktuna mahangna yarek liba yata gadaba mafam adu adu makhalai adubu taibang miyoibana masagi mayum thadoktuna chatkragani haina chatkhiba matamda mayumda halakkiba haibasidi yamna tangna thoi asumna tha mari rom haukiram masigi matungda machagi wakhalda phungbang mamana matam punamak machagi wakhalda kaptuna leki nongma ahingama mamagi phonda call amakak laki call lakpaduda mamana phone pairami अस्सलाम वालेकुम अमी मतमदुदा महाकी ममाना समीर नंग कदाइदा लेगे नंग इमाबु नुंगसिद्रब्रा नंगी नचनुपी से नंग नुंगसिद्रब्रा असु कुइरबा मतम से नंगना अखोइबु थादोक्तुना लोलिबसि करि मरमगिनो नंग करि नुंगाइतबा लेगे नंग इमादा हाइरमलगा चटपा याद्रा असुमना महाकी ममाना हाइरम अदुबु समीरना खुमलगलमी जंग कोमगी जंग तुहत पिरबसिंगी जंग मानद्रब खुनाई असिदा लेखा ताना नुपी अंगांग अहल लमन सिंगु हातोक पिरबा अखोइगी इजाती असिबु कन्ननबगिदमा अखोइगी मायोक्ता हौरिबा लाल हौबसिंगी मथक्ता लान हौननबगिदमा इजातीगिदमा अइगी कोम जातीगिदमा अइ
ning tambagi lanmi ama oire ima matam aduda kari jati kari gi kom ekhoi gi lebak sidadi karium ta wat palaitena ekhoi gi bharat asidadi kari gum amata leitiye nangna kari kanana insilaga karamba wakhalano nangna ngangli bo wakhandubo aduk yamna larik hairaba mithoi imi hen bada oiba nangna adugumba wakhal apikba wakhan khalaga jati amana jati amabu tuhot pibagi wakhalonda khaliba sibu karigino matam aduda samin haiki ima akhoi hayeng tungidama ngasidagi thawai thaba tabani akhoi gi ijati akhoi gi kom akhoi gi jati ase akhoi na ngakjadrabadi akhoi gi lekha ta khargadoba akhoi gi nupi angang sing ahal laman sing da tuhot piraba akhoi gi dharma bu ot nairiba miyoi sing gi mathak da akhoi na lan hodrabadi ngasi akhoi na nungai thokibada akhoi gi tungi mirol mut khragani ma ngasi gi nacha thamjarage Allah Hafiz matamadu da mamana Samir 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 ngaiko ima wahage ima gi wasi amukta tako Samir phone kaktat kirami mamana kaptuna lehoy masigi matungda mafam aduda leiba muslim gi ahan amada Abbas kauba maulubi ama kauduna Samir gi mamana mayumda kaurami aduga hairami ichanopa Samirna jang lan kom gi lan akhoi gi lan an haiba wahi se masigi wahi se khoi di khangba ngamdre masibu kari wahi no mukta haibiyo matam aduda maulubi aduna hairaki dharma gi mingda micham mayam hat ka dori basin mara leitaba naha singbu wakhan tonga hana lehelaga makhoi sing asigi thamoi da kaihau halaga dharma gi lan gi mingda dharma sibu mingcha thine na bagi damak prithvi gi miyamna muslim jati bu hanthana khalak na bagi damak micham kaya marungi kannana bagi wahai da makhoi gi thamoi bu loktuna halaga asumna micham kaya halaga horiba lan ama oigadoriban masini ngasigi prithvi asida thoklibasi dharma asibu chatlaga leijariba miyoi singda lanjadraba miyoi kaya halanduna dharma asigi marumda hingliba miyoi kaya mongna khudung chadaba mayongna halibase makhoi gi mathamoida ning tambagi natraga kom jati gi damak muslim jati gi damak tani haiduna dharma gi mingda jihad gi mingda sijan naduna makhoi bu aranba lambi amata chingthokna bu honarak pasinani ne ngasi akhoi gi muslim gi jati gi naha singsin aranba lambi amata chatkidana ngasi phawda tangdu leitana lehenba ngamlaktribase nangi nacha amung hana yumda halakadaba mandri mahang hojik leiribase mahakki wahi sina takpadi mahak bharat ki mapanda leire atopa lam amada ma training tawre makhoi gumba kaya sinani society boomer oirakadoriba dharma gi mingda jihad ki mingda kom jati gi dama akhoi gi jati gi ni haiba gi dama inkhalak liba makhoi gi wakhalon se bu thaidok laga micham kaya gi punsibu manghalaba matungda masana masabu su thawai tharakadoribani ne ai wakhanadi mahak yumda halakadaba mandre asumna malubi sin harami matamadu da mahakki mamanaba Abinas lakiram kari to yauge imungsida ima Samir gi kai ge paulegi ma matamadu da malubi na hake ibungo ako imungsi gi oibo wam to khanage nang hore ngale ga law ma lakpaga ne la e harga dinong da paupirake ko nang amtang thokro akoi si imungsida wa khara tana hoge nang leiradi yadre khoi wa khara tanage to bani asumna Abinasna wapamadu tabada aisu imungsi gi mini aiga chak pokhom ta chamina bai mana bani imung asida aiga chawmina rukani adu akhoi khange adu nang horeng halaga lao haujo ko imung duwa arubam ta khanage bako asumna haraga Abinas mafam adu gi tanthokiram Abinas yam nungai kiramde yamna angakpa ma phoromi imung adu da leriba maulubina haiki wapam ase nakoi nama macha khatangna wapam asi taw atopa mi mada khanganganu asugumba lambi amada chatkre hairagadi atopa police amadi army gi miyoi singna taraga imung sida otpa nei ba tawradi nakhoi lebam chabam khangaro yum asigi mapandagi kanam to khanganganu haina malubi dun hairam nakhoi namam cha gi punsi se waga dorida nakhoi gi damakta yamna nungaiti alana nakhoi bu thaujan bi bo oisan assalamu alaikum asumna hairaga thoki asumna tv da mamana irang thokpa jaga jaga singi paw sing khala khala ga mamana tv da yenglami mahaki machana pasu asigumba lambi asidi chatkrabani na khudong thiba tholongadra machana pana micham sing halugadra kari kari oigadage haiba wakhan sida mamana yang wajarami amadi paw amada micham 13 ki punsi mangle car bomb amada suicide bomber amana pokhai laktuna micham kaya marum sire haiba paw mukhak yenglami amadi machana piruksana na laktuna tv du muthalami imana sigumba paw se adum yengliba se karigino imana wakhan nungaitana bu honari se karigino asumna haiki matamaduda mahaki mamana haiki micham 13 sire
ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯀꯥꯡꯕꯨꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯆꯝ ꯍꯥꯜꯂꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯍꯤꯟꯗꯨ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯟ ꯇꯝꯂꯨꯔꯕ ꯃꯇꯨꯡꯗ ꯚꯥꯔꯠ ꯑꯁꯤꯗ ꯂꯥꯛꯂꯒ ꯃꯐꯝ ꯀꯌꯥꯗ ꯃꯈꯣꯏꯅ ꯏꯔꯥꯡ ꯍꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯃꯃꯥꯅ ꯀꯞꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯕꯤꯅꯥꯁ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯛꯈꯤ ꯏꯃꯥ ꯔꯨꯛꯁꯥꯅꯥ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯏꯃꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯄ ꯃꯥꯜꯂꯦ ꯁꯃꯤꯔ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯒ ꯏꯃꯥ ꯑꯃꯗꯤ ꯔꯨꯛꯁꯥꯅꯥꯅ ꯀꯞꯂꯤꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯀꯤ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯃꯤꯅꯝꯒꯅꯣ ꯀꯔꯤ ꯂꯩꯒꯦ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯗꯦ ꯅꯪ ꯆꯥ ꯊꯛꯀꯗ꯭ꯔꯥ ꯅꯪꯒꯤ ꯃꯔꯨꯞ ꯂꯩꯇ꯭ꯔꯕꯁꯨ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯍꯪꯕꯤꯔꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯆꯥ ꯂꯥꯛꯄꯅꯤꯅ ꯆꯥ ꯊꯛꯈꯤꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗꯤ ꯑꯕꯤꯅꯥꯁꯁꯨ ꯍꯥꯏꯗꯣꯛꯈꯤꯗꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯃꯃꯥꯒꯤ ꯃꯪꯗ ꯃꯆꯥꯒꯤ ꯏ ꯇꯩꯔꯕ ꯍꯛꯆꯥꯡ ꯃꯃꯥꯅ ꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯪꯗꯨꯅ ꯃꯃꯥ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯃꯥꯅ ꯑꯍꯤꯡ ꯑꯗꯨꯗ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯃꯅ ꯃꯃꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯁꯃꯤꯔ ꯑꯂꯝ ꯁꯍꯤꯗ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯜꯂꯣ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯂꯤꯁꯤ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯃꯥ ꯋꯥꯟꯊꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯈꯛꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯃꯥꯒꯤ ꯃꯊꯃꯣꯏꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯊꯣꯛꯅ ꯀꯥꯏꯍꯜꯂꯝꯃꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯑꯕꯤꯅꯥꯁ ꯑꯃꯨꯛ ꯂꯥꯛꯈꯤ ꯑꯕꯤꯅꯥꯁ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯏꯃꯨꯡꯁꯤꯗ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯄꯤꯌꯨ ꯍꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯁꯃꯤꯔ ꯑꯂꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛ ꯂꯥꯜꯍꯧꯕ ꯂꯨꯞ ꯑꯃꯗ ꯂꯥꯟꯃꯤ ꯑꯣꯏꯅ ꯖꯤꯍꯥꯗꯀꯤ ꯙꯔꯃꯒꯤ ꯂꯥꯟꯗ ꯌꯥꯎꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯅꯍꯥꯟ ꯃꯈꯩ ꯂꯣꯠꯇꯨꯅ ꯂꯩꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯣꯔꯛꯈꯤ ꯑꯁꯨꯝꯅ ꯄꯥꯎ ꯑꯁꯤ ꯇꯝꯅꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯆꯠꯂꯝꯃꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯑꯁꯤ ꯇꯝꯈꯤ ꯄꯨꯂꯤꯁꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯑꯩꯈꯣꯏꯅ ꯊꯤꯅꯅꯕ ꯍꯣꯠꯅꯔꯤ ꯃꯍꯥꯛꯀꯤ ꯀꯣꯜꯁꯤꯡ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯇ꯭ꯔꯦꯁ ꯇꯧꯗꯨꯅ ꯊꯝꯃꯤ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯥꯅ ꯑꯍꯤꯡ ꯑꯗꯨꯗ ꯂꯥꯜꯍꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯗ꯭ꯔꯤꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯝꯂꯕꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯁꯤ ꯀꯟꯕ ꯉꯝꯒꯗꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯁ ꯇꯧꯒꯅꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯔꯒ ꯃꯍꯥꯛꯄꯨ ꯁꯣꯛꯍꯟꯗꯅ ꯑꯇꯩꯁꯤꯡꯗꯨꯅ ꯐꯥꯔꯒ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯄꯤꯔꯝꯕ ꯌꯥꯕꯅꯤ ꯅꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯣꯏꯅ ꯂꯣꯠꯁꯟ ꯂꯩꯔꯒ ꯍꯧꯖꯤꯛꯀꯥꯟꯗ ꯁꯤꯔꯀꯥꯟꯗ ꯍꯥꯏꯗꯣꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯀꯗꯥꯏꯗꯒꯤ ꯀꯟꯕ ꯉꯝꯒꯅꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯈꯣꯏꯒꯤ ꯑꯗꯨꯛ ꯐꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯍꯩꯈ꯭ꯔꯕ ꯅꯆꯥꯅꯨꯄꯥ ꯑꯗꯨ ꯑꯁꯨꯝꯅ ꯂꯥꯜꯍꯧꯕ ꯑꯁꯤꯗ ꯈꯜꯂꯤꯕꯁꯤꯅꯗꯤ ꯃꯍꯥꯛ ꯈꯛꯇ ꯑꯣꯏꯔꯝꯃꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯛꯇ ꯅꯈꯣꯏꯅ ꯍꯥꯏꯗꯣꯔꯛꯄ ꯃꯁꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯜ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯄ ꯀꯥꯎꯒꯅꯨ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯄꯨꯂꯤꯁ ꯃꯈꯥ ꯇꯥꯕꯁꯤꯡꯗ ꯍꯥꯏꯈꯤ ꯁꯃꯤꯔꯅ ꯁꯤꯖꯤꯟꯅꯕ ꯏꯃꯦꯜ ꯑꯥꯏꯗꯤꯗ ꯀꯅꯥꯒ ꯆꯦꯠ ꯇꯧꯏ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯆꯦꯠ ꯇꯧꯏ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯄꯥꯎ ꯄꯤꯌꯨ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯒꯠꯂꯨ ꯀꯔꯤ ꯄꯥꯎ ꯐꯥꯎꯅꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯋꯥꯔꯣꯜꯁꯤꯡꯗꯨꯒꯤ ꯑꯃꯃꯝꯇ ꯆꯤꯊꯗꯅ ꯂꯣꯏꯅ ꯄꯨꯔꯛꯎ ꯀꯦꯁ ꯑꯁꯦ ꯌꯥꯝꯅ ꯂꯨꯒꯗꯧꯔꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆ ꯑꯃꯗꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣꯅꯆꯤꯡꯕꯗ ꯄꯥꯎ ꯑꯁꯤ ꯄꯤꯈꯣ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡꯅ ꯃꯨꯝꯕꯥꯏꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯀꯣꯂꯦꯖ ꯑꯗꯨꯗ ꯆꯠꯈꯤ ꯑꯃꯗꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯌꯥꯎꯕ ꯃꯨꯁꯂꯤꯝ ꯁꯥꯇ꯭ꯔꯁꯤꯡ ꯈꯟꯗꯣꯛꯇꯨꯅ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯍꯪꯕ ꯇꯧꯔꯝꯃꯤ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯁꯥꯔ ꯏꯛꯕꯥꯜ ꯉꯥꯏꯈꯣ ꯅꯪꯉꯣꯟꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯃꯤꯔꯅ ꯀꯔꯤ ꯍꯥꯏꯔꯝꯕ ꯂꯩ ꯁꯥꯔ ꯀꯩꯁꯨ ꯍꯥꯏꯔꯝꯕ ꯂꯩꯇꯦ ꯃꯥꯗꯤ ꯀꯣꯂꯦꯖꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁꯥꯇ꯭ꯔꯅꯤ ꯑꯩꯈꯣꯏꯗꯗꯤ ꯀꯩꯁꯨ ꯍꯥꯏꯔꯝꯕ ꯂꯩꯇꯦ ꯋꯥ ꯂꯣꯠꯀꯅꯨ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯐꯝ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯝꯕ ꯂꯩ ꯁꯥꯔ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯑꯩ ꯀꯣꯂꯦꯖꯀꯤ ꯑꯩ ꯀ꯭ꯂꯥꯁ ꯌꯥꯎꯖꯒꯗꯕꯅꯤ ꯍꯣꯏ ꯁꯤ ꯌꯥꯝ ꯂꯨꯕ ꯋꯥꯐꯝꯅꯤꯅꯦ ꯁꯤꯗꯩꯗ ꯅꯣꯏꯅ ꯋꯥ ꯂꯣꯠ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯆꯦꯟꯅꯔꯗꯤ ꯅꯈꯣꯏꯁꯨ ꯆꯦꯟꯅꯒꯅꯤ ꯁꯦꯡꯅ ꯍꯥꯏꯌꯣ ꯁꯃꯤꯔꯅ ꯀꯩ ꯍꯥꯏꯔꯝꯃꯤ ꯁꯥꯔ ꯏꯛꯕꯥꯜꯅꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯅ ꯈꯣꯝꯖꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯒꯤ ꯑꯣꯏꯕ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯦ ꯀꯣꯝ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯀꯣꯝꯒꯤ ꯂꯥꯟ ꯍꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯣꯠꯄꯤ ꯅꯩꯕꯤꯔꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯒꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯁꯤ ꯂꯩꯈꯥ ꯇꯥꯔꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯉꯛꯄ ꯋꯥꯐꯝꯁꯤꯡ ꯍꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤ ꯁꯃꯤꯔ ꯅꯪ ꯉꯥꯎꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯍꯤꯟꯗꯨꯁꯇꯥꯟꯗꯗꯤ ꯀꯔꯤꯝꯇ ꯇꯧꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯚꯥꯔꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝꯁꯤꯡꯕꯨ ꯍꯤꯟꯗꯨꯁꯤꯡꯒ ꯌꯦꯛꯈꯥꯏ ꯊꯤꯡꯒꯥꯏꯅꯔꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯎꯔꯣꯏꯗꯕꯅꯤ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯁꯥꯇ꯭ꯔꯅꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯁꯥꯇ꯭ꯔꯅꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯖꯥꯇꯤꯅ ꯀꯗꯥꯏꯗ ꯂꯩꯈꯥ ꯇꯥꯔꯒꯦ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯂꯤꯕ ꯂꯩꯕꯥꯛ ꯀꯌꯥ ꯂꯩꯔꯤꯁꯤꯗꯤ ꯙꯔꯃꯒꯤ ꯃꯤꯡꯗ ꯙꯔꯃꯒꯤ ꯂꯥꯟꯗ ꯖꯤꯍꯥꯗꯀꯤ ꯃꯤꯡꯗ ꯑꯩꯈꯣꯏ ꯂꯥꯟꯅ ꯆꯠꯂꯣꯏꯁꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯃꯤꯔꯒꯤ ꯃꯅꯥꯛꯇꯒꯤ ꯃꯈꯣꯏ ꯂꯥꯛꯈꯤ ꯍꯥꯏꯅ ꯄꯨꯂꯤꯁꯇ ꯇꯝꯈꯤꯔꯝꯃꯤ
loina na police na khangki Samir haribasi mahakpu internet ta nupi amana brain wash tawruba matungda mahakna amu Muslim satra singbu brain wash tawruga Lanhouba yauna nabagi tawrumni basinadi soidina maki mahakka loina ba khongloi kharasu soidina yaurungani haiba wafamse police na khangki loina na Samir ga Cynthia Catholic ko nupi amaga pau phongnarum ki haibasi cyber crime kanguna khanglaki loina na mahakki email da phongnariba asida group amasu semdunu lerame group asida basat mausat amadi arib haina makoi muslim mioi ahum amasu yaurami makoi sing asi nauna recruitment tokibagi matang ama yaurami masina takudi police na haike Samir amadi nupi asina mioi khara mafam asidagi Lanhouba yauna nabagi pukre haibasini makoi amamamna lan horokpa matamda suicide bomber orokpa matamda lebak ama nikkadoribani maram asina makoi bu khungul lidaba yadabani haujik Samir lekhidrabasu akoina hiram asida tokloidabani yamna kupna makoi bu senagadabani haibu wafamna chingba police na haiki masigi matung tarakpada mahakki mama ubada lekai gi mina asinatro Lanhouba yauba Samir gi mama haido mawong di iman mandana masa si Lanhouba gi yaudana leramini asumna lekai na noknarami wafam sing asi numit aduda Avinash ki mama ga Avinash ka tholokpa matamda Samir gi mama da miyamna noknabada uki amadi Avinash ki mama amadi Samir sangsenduna karisu khalunu ekhoi leirisidi mina hainingba haisanu khwaidigi afaba ngangni mina mahakpu mahakki mathamoi onanaba mahakki wakhal hongnanaba honaraga pukibani ekhoi leirisidi mina hainingba haigi haisanu asumna haiduna mahakki mama puraki asumna mayumda chinta tawduna Samir gi mama phamduna laiki machagi haukiba punsi hairamba wahaising ningsingduna aduma kaptuna laiki mama tumthaki asumna ahing athengbada mama gi phone da call amalaki call aduda ima aibo mukta kanbiu ima makhoina aibo hatka dore ima aigi thawai sem to kanbiu ima aigi thawai sem mukta kanbiu makhoina aibo hatka dore makhoina aibo minam lei aigi punsi bo mukta kanbiu ima asumna Samir na mama da call torobani matam adu Samir gi mama na Samir nang kadai dalege nangi jaga se hayo ima da hayo Samir nang kadai dalege matam adu da machanupi Ruksana so hogalami amadi Ruksana na phone paiduna baya nang kadai dalege asumna hanglami adu phone call adu tatkirami masigi matungna mahakki mamana aigi icha Samir hingni aigi icha Samir alam hingi aigi icha sidri asumna harauba amaga loinana wajaba amaga loinana mamitagi mapi ira sintaduna kabani mathangi numita police ki manakta chatuna mahaki machagi punsibu kanbiu mahaki machana phone torami haibo wafam se police ta tamlami police na yam phare no khoina lakpase haujik akhoi nangi na chana torba call number se khoi trace tore atubu matamda makhoina leriba base ke madu da khoi gi police amadi Indian Army na makhoi bu raid tawduna operation chatharga nangi na chanu pa buso khoina yam thula mafam adu gi kannana bagi pau pikre masigi makha tabada khoi yengina se asumna masing yamlaba Indian Army na mafam adu do question duna game adubu makhoina thirame game adugi manungda asokpa asiba sing lerame mafam adu dagi hana pau khangduna mafam du thadoktuna nanthokuna chen khiba mafam ama oirame masigi matungda Samir gi yum ga panglap lamna daba gali amada kambal amana masapuna makupsenduna makhong sek tuna laklami makhong sek tuna lakliba mioi adugi matungda nupa amana makhutta nongmai macha ama paiduna mahakki makhutta pairiba nongmai adu thangatuna nupa adu de nongmai tamlami Samir hauji tenang kadai chengadori mamang da lepliba nupa phi kupsaliba nupa adu Samir oirama mahakki nongmai aduna Samir da nongmai kaplami Samir laimai datu ngasigi damakta di Diamond Radio na lizeriba tangkak asi matang asida losinjanabagi ayabada lojari tangkak asi sangman kibana mathangi episode amada wari symbol asi losinjanaba honajagi Samir hingkibra Samir sekibra Muslim satra singbu matau karamna Lanhouba khanbagi thawong ase karamna chathabagi Cynthia Catholic haribanu PSC kanano mathangi episode asida miyamda taksagi ngasigi damakta di pungning leitabiu wakhal fathabiu thawrumasi losinjanabagi damak James Saigurjamna tabiriba singbu amukahana khurumjari